खुरुमजरी नॉर्थ विंडो टीवी न संदोक्चरीबा नुंथिलगी पाउ मियें ताबिरिबा पुमनमपु अहानबा मक्कदा तराम नोक्चरी ngasi imphal phongkiba maruoiba pauche singi manungda maruoiba pauche oiriba huyenlan pau amadi naharol thodangi editor gi ayab laujaraga pauche se phongkiba maruoiba pausing pathokchari ahanbada local news chingtam punna laiminaduna soidina lamdam asi chokhatpa amadi nungaibagi lambida hanjelakhigani president manipur laiba miyam asi suba nomba kanba talent laiba miyoi singni lamdam asigi ching amadi tamda khunda leitaduna laiba miyam pumnamak hanagi matogum nungshi chanana laiminaduna chokhatpagi lambida nahunana amuk hanjilaktuna wata padaba nungshi chanaba lamdam ama soidina oirakhigani haina laibak asigi president Draupadi Murmu gi फोंदोखरे वाफम asi numit nini gi khongchata manipur lakiba president of India Draupadi Murmuna mahak okpagi manipur lengak na sinduna city convention da pangthokiba civic reception program da athoiba mitunglen oina saruk yaraduna phongdokhibani manipur lengak na city convention center imphal da pangthokiba civic reception program aduda laibak asigi president Draupadi Murmu na hai manipur da thokliba hingsa yawba khanghaudana thokiba laibak thiba thodok asina maram oiduna manipur miyam thengnariba awaba chaitheng adu mahaki thamoida mayek sengna tai manipur miyam ngasi thengnariba awaba gi chaitheng asibu kokhanduna lamdam asida mahausa gi matawgum ingtappa hanjilaknabagi mathau taba khongthang khudimak mahak amadi mahaki lairiba government asina akanba maungda hotnari makhata nasu hena hotnaduna athuba matamda manipur de ingtappa hanjilaknaba sungsoi soiduna hotnagani manipur crisis na sohalaba lamdam asida lairiba imung manung singidamak india laingakna matam chupada lepli haina phongdokhi manipur da thokliba crisis asibu athuba matamda loisinduna ingtappa amadi chawkhatpagi lambida hanjilaknabagi damakta Union Government of India gi maikadagi miyamgi punsi ngak senduna thambaga loinana amaga gi marakta nungshi chanana laiminabagi mathau taba khongthang su leptana paikhatli asida natana lamdam asiki kachin yauna development gi chakthung mapum oina fanghanduna miyamda chawkhatpagi punsi mahing amada hingjanabagi damakasu laingaki maikadagi tongan ba development kaya su leptana paikhatli Thauramadu mahakna makhata na hai manipur da khunda leitaduna lairiba miyamasi suba nomba kanba talent leiba miyoi singni manipur gi ching amadi tamda lairiba miyam pumnamakna hanagi matawgumna nungshi chanana laiminaduna chawkhatpa amadi nungaibagi punsi mahingda soidina hanjilakhigani haibagi mahaki mafamda chawna thajaba lei Lengakna lamdam asida ingtappa hanjilaklaba amadi paikhaliba development gi project sing asida laibak miyamna sawatnabasu mahakna miyamda appeal tawki Amarom da numit nini gi khongchata manipur lakiba India gi president Draupadi Murmu taram okpagi city convention center da pangthokkiba thauram aduda president Draupadi Murmu chawrakna lupa crore lising amaga chamaga marfur changna semgakidaba development project taramari gi nauna urep yungtamki amasung chawrakna crore chani ga tare changa sem saba loidaba tongan ba development project taragani thoi sangaduna miyam da kusinaki ngasi pangthokiba civic reception program aduda manipur gi governor 𝐋𝐢𝐯𝐿𝐴 lamdam asida tongan ba sector development project kaya manipur lengak ngan leptana paikhatli haina phongdokhi thauram asigi saruk ama oina lamdam asida natana malemda sakhangnarba lamdam asigi khut haiba ima ibel singna saba moirang fi amadi sagol kangjai yekpa painting amasu governor 𝐋𝐢𝐯𝐿𝐴 president Draupadi Murmu da piduna ikai khumnaba utki Numit nini gi khongchata lakibi president Draupadi Murmu na hayeng laibak senba thungna pangthokadoriba marfuga taruk suba nupilal memorial day ningsing thoranga mari leinana nupilal memorial day thoramda saruk yaduna layoi khraba freedom fighter ima ibel singi mafamda haikat lekat tamduna saruk yagani hairi madugi matungda sanapati da pangthokadoriba development ka mari leinaba miyam tinba mifamda Draupadi Murmu chatuna saruk yagani hairi Panba yabadi laibak asigi president oiraba matungda ahanba oina numit nini gi khongchata lamdam asida lakliba president Draupadi Murmu na ngasi nungtil Imphal International Airport thungbaga mahakpu governor 𝐶𝐢𝐯𝐿𝐴 amadi manipur lengaki makok thongba official singna mahakpu haraute yamna okhi
Indian Reserve Battalion gi nupi contingent amana airport President Draupadi Murmu da Memorial Guard of Honor piki tungda log wavan Imphal da chatuna President Draupadi Murmu atenba matamgi oiba ngaihak pallaba matungda Imphal Polo Ground da makhatana chatuna lamdam asidagi haukiba polo masana gi exhibition match amasu miyeng taki Nupilal numitna lakpada yaifa pauzal pinaragdi. Nupilal numitna lakpada Governor Ajay Kumar Valla amadi Manipur Legislative Assembly gi Speaker 𝐶𝐻 Leibak miyam da yaifa pauzal piragdi. Governor Ajay Kumar Valla na khuyik piduna thadorokpa yaifa pauzal gi cherol amada chahi khudingi December 12 bu lamdam ase Nupilal numit haina Leibak miyam na ningsing thoram leptana pangthoknari. Nupi lal gi ningsing tharom asi lamdam asi da leiriba nupi oibi singna maraiba mazati gi damakta hanba laitana matik mathona leina thengnakiba amasung mathwai fawba leiba ki damakta kathokiba adubu ningsing duna ikai khumnaba utpagi thoram amani lising amaga chamapan ga mari amadi lising amaga chamapan ga kunthra ga mapan da leibak miyan da chathakiba injustice amadi exploitation adubu singna raduna lamdam asi gi nupi oibi singna amatta oina Kongjeng Junction kiba history da mutnai dana lehoraga daba movement amani Nupilal haiba asi chumna khaki kongjeng amanatte Nupi oibi singi collective leadership amasung social consciousness ta haukiba puwari dagi hauduna lamdam asigi nupi singi matik mathona adu mayek singna taba movement amani ima singa changsin kiba kongjeng adu da utkiba matik mathona sing adu hauzik leiriba mirol asina su mayek singa tari Nupilanda ima singna utkiba amadi kathokiba aduna utpadi khunayama chokhatpa haibisi nupi oibi singna kai khumnaba amadi women empower toraba matamdata oithokani haina mayek senga takli chahi asigi nupila numina lakpada lamdamasta ingtappa nungshi chanaba purakpa oiresanu haina Governor Ajay Kumar Vallana leibak miyamda pauzelakli BJP की MLA सिंह पार्टी की हाई कमाना दिसंबर 13 की मिफमदा यावननब कौरखरी कुमजाली सिंह अनिया कुनगो हुमदोगी मे अहुमदगी मणिपुर थोलखिबा तमथीरब इरांग असिना लेंगाकना मतम चाना लोशिनबा ngamde haina miyamgi ihau lakpa amadi lengak painariba singna marakta moti naraktabadagi chahi asigi February 9 da Chief Minister N Biren from Thadoktuna state asida February 13 da PR thamkibadagi ngasi fawba lengak semba yabagi MLA masing suna leirabasu lengak semba ngamdana leirkiba adu kokhanduna athuba matamda Manipur gi miyam da lengak semlaba yana leiri hairi hiramasi matangda pauchi asina fangba pauda BJP gi MLA pumnamak tha asigi 13 da Delhi da pangthokadaba awangba thaki mifamda saruk yananaba high command gi maikadigi khangalakpa leiri hairi Mifam asi yaurunabagi damakta BJP Manipur Pradesh ki President Adhikari Mayum Sarda Devi su mahaki hana leiramba schedule pumba tha asigi 13 fawba yeithoklamlaga hayeng Imphal thadoklagani hairi Nakalamrumda mifam asigi matangda pauchi asigi MLA singa pau faunabada hai tha asigi 13 da Delhi da pangthokadoriba mifam asida saruk yarunaba party asigi senior MLA kharada North East in charge Sambit Patra khangalakpa leiri masigi mathakta BJP Manipur Pradesh ki President of MLA Singh laknaba khangalakpadagi Delhi da chatnanaba sem sanari haina phongdorakhi makhatana phongdorakhibada Delhi da phongdoriba mifum asida party ki National President JP Nadda yagodra natraga Amit Shah yagodra haibadi chapchana khangbangamdri tawbotabu Manipur da miyam gi lengak ama semnanaba kaurapa mifam oigani thajai haina phongdokhi Ningsing bayabadi miyam na state asida president rule leirabadi irang loshilagani national highway da chatpa yadriba si ningtamna chatpa yaragani illegal immigrants sing takhairagani IDP sing masagi memda hanjinba ngamlagani thazarubani adubu president rule thamlakpa thakyan hairaklabasu thabakta onthokpa ngamlaftabadagi ngamlagani thazarubani adubu president rule thamlakpa thakyasu hairaklabasu thabakta onthokpa ngamlaktabadagi miyamna lamdam asida miyamgi lengak leihanaba akanba khongjang changsinduna lakhibani lengak semlaba matnaba meeting kayarak phamba Delhi da kayarak MLA singa chatuna taksilabasu ngasi fawba popular government semba ngamdana lakhibani asigumba chorak asida party gi MLA pumna makna mifam yawnanaba
हाई कमान कौरक्पा हाइबसी सोयदनमक्की मियामगी लेंगाक अमा सेमलबा याय हाइबसी लमदमसिगी मियामगी थाजबनी। Constitution gi mapu oribi President na IDP singi wahang singi paukhum pibiramu kokomi. Laibak ki luchingba amadi officer sing chingthoktuna relief camp ta lekhalaga IDP singna kayam wana leli habidu khanghangani athoba. Laibak ki luchingba leader sing amadi bureaucrat officer sing chingthoktuna relief camp ta lekhanduna IDP singna kayam wana leli habidu khanghangani hairaduna miyamna chingthoktringai nasana IDP singbu mayumda hanjinaba thabak paikhalu haina kokomi gi convener khuraizam athobana fongdokri. Wafam singa sinungtil pung ani makai tarakpada lamboi khongnangkhong kaithelda pangthokpa paugi mifamda mahakna fongdokladuna makhata na hai tha sigi amadagi hauduna me ahum lising aniga kunhumdoidagi hawrakpa irang asi ngasi fawba iramdam sida lanjinaduna refugee amagumna relief camp singda changjafam lauduna leirakliba IDP singbu chatliba tha sigi manungda masa gi mayumda hanjil halu haina lamboi khongnangkhong kaithelda khongjang changsilakpa ngasiga numit 12 shukre. Numit khudingi chap manaba demand asi governor amadi chief secretary da iduna piselaklabani hauzik tha sigi loigidaba numit kunni da ngairakle IDP amadi miyamna lamboi khongnangkhongga tumina wakat khongjang changsilaga lei haina khanbiganu amadi laithokpiganu khongjang kangkhalakani haiki. Mafam asida churiba maira asi maira amakhakni khanbiganu maira paibi singna maira paiduna lambida thoraktuna maibul olakpa ngaiganu loinana policy semliba amadi warep lauriba singda IDP singna relief camp ta kayam wana leli haibasi khangdabagi mamitai IDP singi awabasi mayek singna khanghanana ba ngasidagi hauduna kokomi gi thomi sing ima sing amadi IDP gi luchingba singa sajiwar camp ta ahing lengani hainasu laukthokhi. Laibak ki luchingba leader sing amadi bureaucrat officer sing chingthokuna relief camp ta lekhanduna IDP singna kayam wana leli habidu khanghanlagani haiki. President na manipur laktuna hayeng pangthokadoriba malengi khwadigi chokthokchaningai oiraba nupilal gi thoramda saruk yagani haina pauche singda khangle manipur da ngasi fawba Indian constitution na piriba fundamental rights sing yauraktri. Constitution ki head oribi president na lakpada constitution na piba ekhoi rights khudingmak soidana fanghalamgadoribra hangki. Cheraga sida miyam gi fundamental rights sing president na piramgadra haibadu IDP sing amadi miyam gi mahut selaga kokomi gi maikaidagi hangachari haiki. Masigi pakhumasi miyam da thambiramo constitutional rights fundamental rights ki manung chaliba isagi iramtam da chatningba mafam da chatpa yagani haiduna constitution da iriba asi chahi ani makhai hena manipur da yahandana thamlakliba asibu yahallamgadoribra haiba wahangsigi pakhumsu pibiramu haiki. Ngasi marai bakthiraba masagi maramdam chahi ani makhai hena refugee gum leiraklaba IDP singbu karamba thagi kari numitta masagi mayumda changhangani haibagi pakhum miyam da thambiramu karigumba constitution gi mapu oiribi President na thoram yauram laga paukhum piramdana hankiba tarabadi mahak miyam gi president oina lawfum thokpra thoktabra haibidu president na khanghan biu haiki. National News tamu pathokchari. Ladakh ta anauba district manga leihanduna administrative unit kuntraga humdoi thamgadawri center gi ayaba ngairi. Union territory Ladakh ta anauba district manga hapchinbaga loinana Tehsil Niab amasung Padwal halkas yauna anauba administrative kuntra humdoi su leihanana ba Union territory administration na warip lawkhri. Hauzi Union Finance Ministry amasung Union Home Ministry gi maikaidagi budget allocation amasung anauba district sembagi approval ngaiduna leiri. Officials sing the fongdoropagi matung ina anauba administrative contraga humdoi adu anauba district manga semliba asida leigadoribani hairiba anauba unit sing asi masak khamyokpa loikre loinana district manga semle haiba laukthorpa ngaiduna leiribani. Union Territory of Ladakh ta anauba district manga sembagi matangda kumja lising ani kunga marigi August kunga tarukta Union Home Minister Amit Saha na fongdoklambani
मदुदा लेदा लेबा शाम चंगथांग अमसुंग नुब्रा याउरी लोइनना कारगिलदा लेरिबा जांस्कार अमसुंग द्रास याउरीबनी हौजिक की ओइना लद्दाख ले अमसुंग कारगिल हाइना सुपनगी डिस्ट्रिक्ट अनिखक लेरी अनौबा मंगा असे हापचिलकपगा लोइनना यूनियन टेरिटरी असिदा अपोनबा डिस्ट्रिक्ट तरेत सुरगनी अनौबा डिस्ट्रिक्ट सिंग असिदगी हेडक्वार्टर सिंग सु मसक खंगदोकपा लोइरे लोइनना मखोइगी ममिंग सिंग अदु अनौबा डिस्ट्रिक्ट मंगा सेमलकपगा लोइनना मिंग थोलगनी हाइरी ऑफिशियल अदुना मखा तारकपदा अनौबा डिस्ट्रिक्ट मंगा अदुदा तहसील तरुक नियाप मापन अमसुंग पटवार हल्कास तरागनी पान याउरी हारिबा एडमिनिस्ट्रेटिव यूनिट सिंग असिगी बाउंड्री अदु चंगदबा मचाक सिंग पुन मपुम फाना खंगदोकलबा मतुंगदा मियामदा खंगनगनी हाइरी अनौबा डिस्ट्रिक्ट मंगा हापचिलकपा असिना तोंगान बजट की मतंगदा खुदोंचाबा कया फंगदौरी लोइनना ऑफिसर सिंग पोस्टिंग तौबा लोइनना ऑल इंडिया सर्विसेस अमसुंग अतोपा सर्विस कया अमगी मतंगदसु यूनियन होम अमसुंग फाइनेंस मिनिस्ट्री सिंगदा तोंगान प्रपोजल पीबा लेख्रबनी डिस्ट्रिक्ट अमदा अनौबा डिप्यूटी कमिश्नर सिगी लोइनबा सीनियर एसपी अमसुंग लोइनबा स्टाफ सिंग लेगदौरी अरुणाचल ट्रक लोखा तासिनबगी थौदोक्ता सिमी 12 सिखरे अमा हिंगहौरे असम की तिनसुकिया डिस्ट्रिक्ट की नोमगी खुसुमल तांदुना चाजबा सिमी कया पुदुना लाकपा ट्रक अमा अरुणाचल प्रदेश ता लोखादा ओंथबदा सिमी 12 सिखरे अमसुंग मियोय अमखक हिंगहौरे हाइरी थौदोक अदु था सिगी निपान की नुमिदांगदा चाइना के ngamkhai paring manakta leiba hayuliang chaglagam lambida thokibani अदुबु हाइरिबा मफम असि मनुंग हंजिनबा मफम ओइबना अमदी मी चंगनदबा मफम ओइबना मरम ओइरगा ऑथोरिटीज सिंगदा एक्सीडेंट की थौदोक अदु ngasimak रिपोर्ट तौरखिबनी हाइरिबा मफम अदु नेटवर्क कनेक्टिविटी सु फंगदबा मफम नि हाइरी अरुणाचल प्रदेश की पुलिस ना फोंदोरखिबदा ऑथोरिटीज सिंगदा ngasi एक्सीडेंट की पाव हेक फंगबगा सर्च एंड रेस्क्यू ऑपरेशन चथबा हौखी थौदोक अदुदा बुदेश्वर दीप कौबा मियोय अमखक हिंगहवी ट्रक अदु लोखादा ओंथरबा मतुंगदा हिंगौरबा मिसेक असि चिंगमाइदे यानुना कखलखिबनी महागना फोंदोखिबदा मखोइना तोंगलखिबा ट्रक अदु ममाइ लेबदा चिंगमाइदे नाथादुना लोखादा तासिनखिबनी हाइरी डंपर ट्रक अदुदा तोंगलखिबा मियोय 22 मक नोमगी सूरगा चाबा सिमी ngakdani मखोइ अरुणाचल प्रदेश ता लेबा कंस्ट्रक्शन साइट अमदा थबक सुनबगीदमक्ता चटपनी मखोइना तोंगलखिबा ट्रक अदुना तासिनखिबा लोक अदु फिट लिसिंग अमरोम लुई हाइरी हौजिक फावदा ऑथोरिटीज सेना मियोय 19 के हकचांग रिकवर तौबा ngamkhre सिखरबा मियोय 19 की ममिंग मथा खंगदोकपा ngamkhre अमसुंग मखोइ लोइनमक असम की तिनसुकिया डिस्ट्रिक्ट लेबा गोलापुखिरी टी स्टेट तगिनी हाइरी हौजी असम पुलिस की टीम अमगा लोइनना एक्सीडेंट लेखिद्रबा मियोय सिंगी फंगबा ngamdriba हकचांग से रिकवर तौनबा कन्ना होनरी हाइरी इंडिगो ने एयरपोर्ट सिंगदा खुदोंग चादबा मायुकनखिबा पैसेंजर सिंगदा लुपा लिसिंग 10 की बाउचर पीगदौरी थासिगी अहुमदगी मंगा फावबगी मनुंगदा लेबाक असिगी तोंगान एयरपोर्ट सिंगदा इंडिगो की फ्लाइट कैंसल तौबना मरम ओइरगा खुदोंग चादबा कया मायुकनदुना लेखिबा पैसेंजर सिंगदा एयरलाइन असिना लुपा लिसिंग 10 की बाउचर पीरगनी हाइना लाउथोखरी एयरलाइन असिना फोंदोरखिबदा खोंथांग असिना फ्लाइट कैंसल तौबा अमदी मी चिनबना मरम ओइरगा एयरपोर्ट सिंगदा पुंग कया खुदोंग चादबा मायुकनदुना अमसुंग युमदा हनबा यादना चटफम खंगदना लेखिबा कस्टमर सिंग अदुदा कंपेंसेशन ओइना तेंगबांग पिनदबा होटनरी इंडिगो की बाउचर सिंग असि पीबा मतम अदुदगी पारगा चाही अमा इंडिगो की फ्लाइट सिंगदा सिजिनबा यागनी हाइकी इंडिगो ने मखा तारदुना हौजिक फावदा कैंसल तौखिबा फ्लाइट सिंगी रिफंड अयाम्बा पिथोकपा लोइख्रे लेमहौरिबा सिंग अथुबा मतमदा पिथोकनबा होटनरगनी ट्रैवल प्लेटफॉर्म सिंगी खुथांगदा फ्लाइट टिकट कखिबा पैसेंजर सिंगी ओइनसु रिफंड की थबक थोरम सिंग पाइखतपा हौरी हानगुम पैसेंजर सिंग इंडिगोगा नुंगाइबा अमसुंग अयेत अपन लेतबा चथोक चसिंगी एक्सपीरियंस अमुक हन्ना फंगहनबा लेप्तना थबक पाइखतली इंडिगोदा मियामना सेमदोकनबगी खुदोंग चाबा पिबीबगी दमक्ता थागत पसु फोंदोरखी इंटरनेशनल न्यूज अमुक पाथोकचरी
Cambodia amasung Thailand gi lan numit mari sujankhre ngamkhaida leiba hospital ani thingjankhre Thailand amasung Cambodia gi marakta khuthoknarakpa numit mari ni sujilakpadagi leibak ani gi ngamkhai gi sarukta leiriba hospital ani matam kharagi oina thingjankhre hairi Thailand gi official singna phongdorpa warol amada leibak ani gi marakta umkhatnabagi chang wangkhatnarakpa asina ngamkhai gi saruk singda leiriba hospital kayamaram su thingjalakpa yabagi oithokpa lei hairi Thailand ki Public Health Ministry ki Deputy Permanent Secretary Dr. 𝐋𝐢𝐯𝐞 phongdorpada ungkhatnabagi chang wangkhalakpadagi leibak ani gi mangam khai leiba 𝐍𝐞𝐰𝐬 province ki Arana Pratat Hospital amasung Khaleng Heart Hospital matam kharagi oina thingjinkhibani famung chama leiba hospital sing asi leibak ani gi marakta oiriba ungkhatnaba asina maram oiduna matam kharagi oina thingjinkhibani chayol asida su leibak ani gi marakta ungkhatnarakpa asina ngamkhai mafam singda leiba hospital tararom thingjinkiba loinana border province terrace ki university entrance exam singsu yaithoktuna lakhibani Cambodia gi Ministry of Interior leibak anigi marakta khuthoknariba asina maram oiduna Cambodia da leiba yum school lambi Buddhist pagoda amasung mamangadigi ki lairaklaba laisheng kaya Thailand da landarakpadagi amang ata thokhankhre hairi Thailand na motor amasung micham miyam singa target tawduna F-16 na landarakibada miyam gi lanthum kaya amang ata thokankibani hairi Amarom da leibak anigi khuthoknaba wangkhalakibagal mari leinana UNESCO Hindu gi laisheng amasung cultural heritage singak senanaba akan bawafam thamlakre UNESCO na thadorakpa warol amada organization asina Cambodia da leiriba cultural heritage singi fibam kupna yengsinbaga loinana nat ki lamthum sing ngak shenduna thamba adu mathau taba technical gi tengbang sing pinanaba thorang tawduna leiri hainasu phongdokri Myanmar junta lamina hospital amada air strike chathaduna miyoi kuntraga mari hatkri tha asida pangthokadoriba mikhal gi sem saba amasung ngak senbagi thorang amada Myanmar military gi hospital amada nongthaktagi landa chathabada miyoi kuntraga mari sikre hairi Myanmar da civil war thoktuna laibak aduda tangdu leitadaba fibam sing mayuk narakpadagi Myanmar junta lamina langa ke mayukta leiba ethnic rebel singbu lakshin nabagi pandamda nongthaktagi landa chathabagi chang noma-nomagi hengalakli Myanmar lanmina military jet sing sizinaduna Bangladesh ka ngamkhai thangnana leiriba Western Rakhine State ki Roku General Hospital da ngarang nongthaktagi landa chatharakibada health worker yauna miyoi kuntraga mari hatkibani hairi Wai Hum Ong Koba Health Care amana phongdorakibada thodok adu yamna kiningai oiba masak oibata natana junta lamigi tamthiraba landa adu da miyoi kuntraga mari sikre haibadu tasengna khangle asiba miyoi sing masing hengatlakpa yabagi oithokpa leibaga loinana tamthiraba landa aduna miyoi marfurom asok apanangan kre hairi ngarang chatharakiba tamthiraba landa adu da hospital adu gi ground da mamangda miyoi kungi asiba hakchang sing taba uki hairi Arkan Army na mapung fana khudum changsinduna leiriba Rakhine State asi Democratic Luchingbi Aung San Suu Kyi gi lengak tukraba matungda military na lengak pairakhraba matamdudagi ethnic minority force ama oiriba AA gi papangal kangkhalakhibaga loinana Myanmar junta lami amasung AA gi marakta chawna ungkhatnaduna lakhibani hairi AA gi Health Department na ngarang numidang phongdokhibada wafam amada junta lami gi air strike adu numidang gi pung 8 rom tabada matamda chathakibaga loinana hospital adu da layengduna leiriba anaba miyoi tara khudakta sikhi hairi AA na hoji Rakhine State ki township taragatare khudum changsinduna leiri AA gi pandamdi makhoi gi oiba Rakhine homeland ama semduna Bay of Bengal gi samudra mapandagi hoduna awang thangba sarukta leiriba chingjaw sing fawba makhoi gi oinaba pandam thamlibani Panbayai Rakhine State AA na masing yamjadaba ethnic minority ama oiriba Rohingya Muslim singda miyot minay tawbagi maral kaya sirakpasu leikrabani cherak asida military junta lanmina Rakhine State ki mafam singda thingjinkhibadagi humanitarian crisis mayuknaduna chaba phangdabagi awaba hengalakhibaga loinana miyoi kaya wana khangnari hairi Aroibada Maharoi Singhi Ihau Matungda Ahan Boina Bangladesh ki Mikhal Mathang Chahi ki February Taragani Thoida Pangthok Lagani
Bangladesh cha anova parliament khanabagi mikhal mathang chahigi February 12 pangthoklagani haina leibak adugi election commission na phongdokri. Mathang chahigi February 12 pangthokadoriba mikhal asi mahiroi shingi ihona hanagi Prime Minister Sheikh Hasina na lengak inthukraba matungda ahanbo oina pangthokadoribani. Miyoi million chamaga humdraga humdoi rom lairiba Muslim na mapumoina khundariba leibak asi mahiroi shingi ihau amana hanagi Prime Minister Sheikh Hasina bu mafam inthukraba matungda Nobel laureate Muhammad Yunus na luchingba interim lengak na leibak ngakuna lakhibani. Leibak asigi Chief Election Commissioner AMM Nasiruddin na National Broadcaster phongdokibada warol amada July Charter haina maming thonba National Referendum amagi matungina tangdu leitadraba leibak adugi leibak ki oiba reform plan sing draft tawduna anoba lengang ama semna ba thorang tawduna lakhibani hairi. Mahiroi singi iho matung da yanakiba July Charter gi matung ina leibak adu da lairiba institution singi chana kanglon sing pak sana hongdokpaga loinana judiciary amasung election authority singbu maning makha tamhanduna law enforcement agency singna judiciary amasung election authority singa chana kanglon kayabu lana sizinarapagi thingnabagi thorang amadani hairi. February 12 da pangthokadoriba mikhal asida Bangladesh ki ahumlak Prime Minister oiramlabi 𝐋𝐢𝐯𝐞 𝐍𝐞𝐰𝐬 Bangladesh Nationalist Party nalakliba mikhal asida mapumoiba party ama oina lamba thengnagadori. Nakal amaromdana Jamai Islamic Party su mikhal asida mapum fana thengnanaba sem saduna leikre. Bangladesh ki khwaidagi chawba Islamic Party ama oiriba Jamai Islamic Party asi kumja lising aniga taraga humdoida court ki ruling amana mikhal thengnabada athingba thamkibani. North East Window na sandokchariba nungthilgi pau phatukchaba matang asida losinjare miyeng tabiriba pumnamapu amukasu hanak khurumjari.